Sega Road Konjeng Hajari Leikai the thokkhiba nongmei kappagi thoudokta meeoi manga asok-apan nanghankhiba aduda mapung oina chenabani haiba Manoharmayum Barish ke yumda khoishaonaraba Youth of Manipur amasung Leikai meeyamna thomjinkhre Wangkhei Ningthem Pukhri Mapal the leiba Barish'S ke yumda thomjindringei mangoinana thoudok adugi matang na semkhiba sina Sega Road Konjeng Hajari Leikai the thoudok adu yaningdaba phongdok laduna wakan mifam chathakhe wakan mifam adu busawal laduna Youth of Manipur gi naha singsu mafam adu da laktuna sina changsilakpa makhataba khongtang singda amatu oina changsin minaba haina firep lauke Tungda Leikai meeyamga loinana nungthil pung mari rom tarakpa adwaida Wangkhei Ningthem Pukhri Mapal da leiba Manoharmayum Barish ke yumda thomjinkhre khoishaonaraba meeyam aduna Barish'S ke yum hek yaubaga Barish'S putho meeoi manga da life attempt taramlaga lotkhiba yaroi amade Barish'S ke damak tek chak puba ngamgadaba Leikai amade yumge meeoi sing thorau wari sanasi haiduna Barish'S ke yumge thogal da question duna leikhe Kongjeng aduga mari lainana JAC gi takhelamam Krishna na hai MLA kharana Manoharmayum Barish phaba yaroi haina police pressure tarakle haiba pau ama numit khuding fongba pauche amada yauba thengnare wafam asi kadai fawba chumbano karigumba wafam asina achumba oirabade Konjeng Hajari Leikai da chathakhiba thawong adu hairaba MLA khara aduna Barish'S ta nongmei piraga gundaism chatharo haina ayaba pirabra haibase hangningai oi wafam adu pauche amada fonglaklabanina achumba kharadi leramkani haibase mayek sengle MLA sing adu kana kanano haiba mayek sengna miyamda khanganbiyo maira paibi ima ibel singda nongmei kapselamliba Barish'S amadi mahaki miyoi shinge lengak paibada yauriba MLA singe geng khutpura haibadu mayek sengna khangankadabani haina Krishna makhatana phongdokhe BJYM की कनोसी हौजिक मोई की प्रेसिडेंट फमजिद हांगना लई हाइबन ताजे मा अदुगा अखोइना मीडिया हाउसिंग दगी प्रेस दगी थेंगनगी बगी मतुंगी नसो हारिबा बारिश हाइबा मोचा मा फम पाइद्रे दे हाइ अदुगा माना तांग तरागा निथोइदा हारिबा माना पुलिस ता एफआईआर अमा लॉन्च तोरमी हारिबा एफआईआर अदुदा माना मकादा साइन तोरगा सही तोरगा थादोको पोता हारिबा बोबो सिंह हाइबा फेसबुक अकाउंट पाइबा नुपा असिना मंगोंदा किहन खंगनबा लेरे अदुना यारकदि हारिबा मिसे अतुंग मतंदा फाबियु हाइना माना एफआईआर अमा लॉन्च तोरमी हारिबा एफआईआर से इम्फाल वेस्ट की पुलिस ना रिसीव तौबगी साइन तौई अदुगा नाकंदा श्री मनोहरमयुम बारिश शर्मा प्रेसिडेंट BJYM मणिपुर प्रदेश है सोई तवे अदो इतारकदी BJYM की प्रेसिडेंट की फमजे माना दुम पाइदुना लेरिब्रा नत्रगा अदोगी नंबर 2 आइना हाइजनिंगबदे हजि फारिबा सिंगी मखा तारकबदा अथुबदा फारगे हाइबगी थाजबसु पिबिरकले आइखोय अदुगा लोना आइना मीडिया हाउस लाइना थमदनिंगबसे हजिकी सममनबा MLA खराना बारिश फाबा यारोय हाइरुसे बारिश कंथोइबसे करिगिनो हाइबदो मसिमतंग पखम पिबिरंग नमसंजे